President Putin na ngarang haiki karigumba country amana Russia da nuclear attack toraklaba adu oirabadi world map tagi muthatkani aduga Russia gi weapon singna soidana response tawgani news reporter singna mahakonda hangbada mahakna threaten amaga loina hairaki Russia gi oil gi mamal bu hanthana lobagi sinba kanglup singta madudi Russia gi oil gi phangpham thokpa mamal leigadabani United States की basketball player Brittney Griner Russia na phatin duna thamkiba sanglabani Russia na player asibu thadokre amasung ngasi Washington da thungkre Russia na Brittney Griner bu hekta thadokpa natte ma ki mahutta Russia ki arm dealer Victor Bout pusu America ki jail dagi thadokhan ki prisoner ani ase sindoknabani Russia की opposition की politician Ilya Yashin makoi की court na chahi nipan makhai jail की punishment pikre opposition politician ase jail की hawa chahi khara chaba takre ma की maraldi Ukraine da sokna bachat khiba Russia की army sing की marabda false information pi haibagini FIFA World Cup ta media ngama Brazil की shocking loss Brazil की star player Neymar na kapna ngarang haiki ai mathangi World Cup ta Brazil की national team की player oina sanagani haibasi sure natte Neymar की thamoi machet tara kai ki extra timing da mana onthokna wana fajana goal ama tawkhibani adubu Croatia na hanki halloidaba matam da hankibani Brazilian player singna defense ta hena leirubana hanbangam khibani haine ngarang dagi inter Brazil nungai tabagi amam bu marakta laikre Neymar handaki asiga ahum subu World Cup ni sanakhiba amasung mahak Brazil ki number 1 rank ki player ni Brazil ke player si manungda khwaidagi hena thamoi sokhiba player di Marquinhos ni mana kausin ki bata post ta thaduna chongthorak ki baduda loikhre ma gi phibam overall Brazil ki mi sing handaki World Cup sina wakhan chauna lakhibani adubu khud hamdan hanba takre play asigi mangda Brazil ki han oirba while researching na tweet to narakpa yauki match ngamdringai dance yam tawkanu masitana tana Brazilian sing over confidence oi hairi side amada Argentina ahan ki match ta Saudi Arab ki makutta khudi thi ki ba auda ki para phangkiba ki matagum makha tarakpa match sing ta undefeated oiduna lakpana ngarang di Netherlands bu penalty goal ta namtharam laga semi final de chongkat khre ngarang ki Argentina amadi Netherlands ki match ado satina contest oiki India ki mi sing ki oina 12:30 dagi match ase yenguda time khara chadi adubu Messi ki fans sing soidana yengnai first half ki 35 minute aduaidana Argentina na goal chankhre madu Messi na sarakhiba ball ni 70 minute aduaida Argentina na penalty ama phangi asum chankhre Messi na 82 minute ki aduaida turning point lakhi Netherlands na ama hanbangam ki adugi matungda 90 minute ta Netherlands na amaga amak halle draw oikhre sathina challenge of match oiki adudagi extra time sanare side amatana chanbangam de penalty dadi asumna Argentina na ngamkhre sathina nuaiba play oiki angakpadi Argentina ki goalkeeper adugi skill aduni asumna hai Argentina ki Messi yengbagi dabak Argentina ki mi nattaba audience yamna lakhi ngasina amuk kamdoba Portugal amadi Morocco ni aduga England amadi France hot match oigidaba ngaktani amana amadagi heli haibi yatraba team ngaktani makoina defeat oibadi haitaduduna natte laibaknani England amadi France ki marakta kanana ngamgani haibisigi matangta prediction taw yaundari kharana hai France na ngamgani masigi maram kayani makoina hairi France na England bu 33 match sanabada 17 ngamki masi 1950 ki mangi wani handak France di mai horaba player kaya yauri changkolba side abada Morocco amadi Portugal kanana ngamgani Morocco di handak history ni dawriba makoi asupwang na hana lakhidri plus European country amasunati marai bakna fata phakrabadi khangdi Portugal ki Cristiano Ronaldo amadi magi teammates ki wakhal wangdun leirebani makoi thatpa ngamgadra horen khangrani